एक्स MLA Salam Joy na Thourakpa car na Meeoi Kayagi Gari Thomgairamle Miyamna Fugaikhre Wangoi Assembly Constituency gi MLA Oiramba Salam Joy na mapang amata yauduna Thourakpa car na lambi gi matai da khamba two-wheeler gari kaya marum Thomgairamle car adu lambi matai amade accident thoktuna leirambadage mahak pu tanarakpa Miyamna nungna thomjinba amasung phubadage mahak hospital da laikanare thokdok thokpham singdagi phangba pauna hai ngaha numidang Pung taraga minute ni furom tarakpada hiyang thang kaithel mayada mahaki angauba machugi Toyota Fortuner MN02 B 9931 karadu Thourakpa ukhe hiyang thang kaithel mayada Activa Thourakpa Meeoi ama karadu na Thomgairamkhe thokdok adu de Activa Thourakpa Meeoi adu lambi da sallaga takhe adubu car thaurugliba Meeoi aduna hanna yenglamdana mafamdudagi nanthoklaga chatkhe pawasina makata na hai Meeoi ama thomlamlaba tungda hairiba car adumagna workshop amagi mamangda khamduna thamba atopa two-wheeler ge gari ahum amasu Thomgairamkhi aduga hanna yenglamdana nanthoklaga chatkhe khoisaunarba Miyamna aphangba gari sing tongnaduna car adu koitan tanarakhe tungda car aduna awangpangna thogalakpada gari macha amasu Thomgairamba thengnakhe tungda car adu ningthemsa karongdage hauba marak singtham laikai haijin phamda waisillaga accident thokhe mahak pu tanarakpa Miyam aduna car adu da nungna thajinkhe car adu ge driver adu singthoklaga Miyamna totkhe laimai du upsillaga asi badongna taraga laikhibadage Miyamna police ta pau pibadagi thuna yangna mafamdu da police ki team sing changsilakhe gari adu ge che chang sing amasung laimai du uptuna taraga lairamba Meeoi adu ge aadhar card ama yaurambadu da car thaurugliba Meeoi adu Salam Joy ni haiba khangba ngamkhe Miyamna mahakbu Wangoi Assembly Constituency gi MLA oiramba Salam Joy ni haiba identify tauba ngamkhe Miyamna phongdorokpagi matungina Salam Joy yu ngaubugi phibam uba phangkhe adumak pu chapchana mahak yu ngaubra haibadude khudaki oina khangba ngamkhide two-wheeler gari mayam ama Thomgairambaga mari leinana ex MLA Salam Joy gi mathakta police na FIR ama lokhatkre adumak pu mahak soktuna hospital da leiba maramna police na mahak pu ngarang numidang phauba phagatpagi paugdi leitre nupa ama laukhau mechina chapadagi sire andro police station gi manung chanba yadipok ningthaunai lokolda ngaha nupa ama laukhau mechina chapadagi sire haire laikhidraba dude yadipok ningthaunai dage MD Salman Khan chai kuntaruk apokpa MD Malik kawi haire chingai village dagi JCB driver ama hatoklaga uthakta yangkhatuna thamlamle Ukhrul district ki manung chanba Sorafung lamkhai da lambi sembagi thabakta JCB driver oiba district asigi manung chanba chingai police station na konba chingai village dage yarnam haurei chahi taraga mapan apokpa ngasomi haurei kauba Meeoi ama hatoklaga Sorafung lamkhai gi uamada mangakta thauri thuraga yangkhatuna thamlamle misi duda chingnaba Meeoi ani Ukhrul district ke new to somgi khunja singna faraga thamkhre laibak thiba thogdoktu da laikhidraba driver ase hauji Sorafung da lambi semduna koilas thanaba hotnariba thabak asida JCB driver oina thabak subane mahak singai village dagi ne JCB driver yarnam haurei misiga mari leinana new to somge khunja singna faraba Meeoi sing aduna Ranjit Nepali amadi Jasami village dagi Navewei Weja apokpa Yevi Weja kaubi haire Ranjit Nepali na laikhidraba yapnamna thabak suriba mafamduda dipar gi driver aduga Nevewe Bezana second driver oibani haire thokdok asiga mari leinana laikhidraba yarnam haurei ge makhura aso yauna singai village ke khunja singna khangalakpage matungina laikhidraba yanman se ngarang nomaijing oibana thabak suba lepkadabanina magi mayum chingai da lakpane yarnam na magi JCB bu makhogi thabak mafam Sorafung lamkhai da thamlamlaga magi thabak suminariba dipar driver Ranjit Nepali amade dipar ki second driver Navewei galoinana dipar da thabak mafam dage thorak minakhe adubu makhoi gi dipar do makhoi gi thabak mafam dage khara chatlaga Sorafung village dagi chawrakna kilometer maridom lapa duga Jasami village dagi na kilometer taraga mapan lom lapa Sorafung lamkhai da tire puncture oikhe chawrakna ngaha numidang pung tara tarama thoirom taba matamda laikhidraba yarnamna magi apokpa ngasomi da makhoi gi thabak mafam dage thorakpada gari yadre adu makhoi anina mabu tamthina phubi re karigumba mahak laikhidaba thoklabadi yumna ningamoroi haina phone si tawrakpani hairamlaga phone adu tatkhe makha na phone tawbada phangkhidabani haire madudagi thogdoktu imung manungna chingai khunja sing club village authority da khangan khe loinana
Sorafung Jesami New to Som Yauna Khangna Chanaba Laiba Mapam Kayada Kangan King Tungda Ngarang Ayuk Anganbada Deeper Driver Ranjan Nepale Amati second driver Navaiwe Anina Makogi Deeper Do Thaudunu Lakpada New to Somge Kunjasing na Kamlaga Wang Pahong Tauke Maraksida Sorafung Lamkaida Asibak Sang Amalay Haibagi Pau Pinarakpadage Ranjan Amasung Navaiwe Anisu Singnabadagi Kunjasing na Fazin Duna Tamle Thaudok Adu Karam na Thokibano Kizinaba Amadi Laikhidrabagi Haksang Laurunaba Jasami Police Kutpu Amadi Chingai Bileski Kunjasing Thaudok Thokum da Yaukre Haujik Ukrul Police Station ki additional SP na Luchingba Police Kutpu Amadi Mapamdu Yobang Amdavadage Asibak Sang Loktoda na Lairi Haire Makata na Chingai Bileski Kunjasing na Misi Asigi Langlalangzil Puthoktu Mara Lairaba Miyoi Sing Fagatu na Dandi Pidrabade Laikhidraba JCV driver Yarnam Hauregi Haksang Loroi Haina Pawasi na Makata Re